ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯒꯤ ꯑꯅꯤꯁꯨꯕ ꯏꯄꯤꯁꯣꯗ ꯑꯣꯏꯒꯗꯣꯏꯅꯤ ꯃꯣꯔꯦꯒꯤ ꯇꯦꯡꯅꯧꯄꯜꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯇ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕ 12ꯒꯤ ꯑꯩꯈꯣꯏꯒꯤ ꯁꯪꯒꯥꯏ ꯑꯃꯗꯤ ꯌꯨꯝꯁꯤꯡꯗ ꯑꯩꯈꯣꯏꯅ ꯁꯤꯡꯃꯩꯇ꯭ꯔꯤꯛꯁꯤ ꯃꯥꯏꯀꯩꯗꯒꯤ ꯈꯣꯡꯒꯨꯜ ꯂꯤꯖꯕ ꯊꯧꯔꯝ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯊꯧꯔꯝ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯄꯥꯎꯗꯝꯖꯔꯤ ꯑꯩꯈꯣꯏ ꯁꯋꯥꯏꯖꯝ ꯀ꯭ꯔꯤꯁꯅꯀꯥꯟꯇ ꯃꯩꯇꯩ ꯑꯊꯧꯕꯒꯤ ꯁꯪꯒꯥꯏꯗꯅꯤ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯁꯦ ꯑꯗꯨꯒ ꯑꯦꯗ꯭ꯔꯦꯁꯁꯤꯅ ꯀꯛꯆꯤꯡ ꯇꯨꯔꯦꯜ ꯋꯥꯡꯃ ꯅꯤꯡꯊꯧ ꯄꯔꯦꯡ ꯑꯊꯧꯕꯒꯤ ꯁꯛꯐꯝ ꯃꯌꯥꯝ ꯑꯃꯇꯪ ꯌꯦꯡꯕꯤꯌꯣ ꯑꯗꯨꯒ ꯃꯍꯥꯛꯁꯤ ꯌꯥꯝ ꯅꯧꯔꯤꯕ ꯑꯉꯥꯡꯅꯤ ꯆꯍꯤ ꯖꯁ 10 ꯁꯨꯗ ꯉꯥꯏꯔꯤꯕ ꯑꯗꯨꯒꯨꯝꯕ ꯑꯊꯧꯕꯅꯤ ꯃꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯅꯤꯀꯣ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯁꯤꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯁꯨ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯉꯥꯛꯇ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯇꯩ ꯗꯤꯇꯦꯜꯁꯤꯡ ꯃꯌꯥꯝꯅ ꯈꯪꯕꯤꯅꯤꯡꯕ ꯂꯩꯇꯥꯔꯁꯨ ꯑꯗꯨꯝ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯑꯃꯗꯤ ꯑꯄꯣꯛꯄꯤ ꯎꯅꯖꯗꯨꯅ ꯋꯥꯔꯤ ꯁꯥꯖꯒꯦ ꯔꯦꯁ ꯏꯟ ꯄꯤꯁ ꯆꯠꯂꯣꯀꯣ ꯑꯊꯧꯕ ꯍꯥꯏꯗꯨꯅꯁꯨ ꯏꯔꯤ ꯑꯗꯨꯒ ꯁꯋꯥꯏꯖꯝ ꯀ꯭ꯔꯤꯁꯅꯀꯥꯟꯇ ꯃꯩꯇꯩ ꯑꯊꯧꯕꯒꯤ ꯃꯤꯡꯈꯩ ꯍꯥꯞꯇꯨꯅ ꯃꯌꯥꯝꯅꯁꯨ ꯀꯛꯆꯤꯡ ꯇꯨꯔꯦꯜ ꯋꯥꯡꯃ ꯅꯤꯡꯊꯧ ꯄꯔꯦꯡꯁꯤꯗ ꯂꯥꯛꯄꯤꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯒꯦꯠ ꯆꯪꯐꯝꯅꯤ ꯍꯥꯏꯅ ꯈꯪꯅꯅꯕꯒꯤꯗꯃꯛ ꯒꯦꯠ ꯆꯪꯐꯝꯁꯤꯅ ꯁꯣꯝ ꯅꯥꯀꯟꯗ ꯑꯣꯏꯔꯒꯁꯨ ꯒꯦꯠ ꯆꯪꯐꯝꯅꯤ ꯍꯥꯏꯅ ꯈꯪꯅꯕꯒꯤꯗꯃꯛ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯐ꯭ꯂꯦꯛꯁꯤꯃ ꯊꯦꯠꯇꯨꯅ ꯊꯝꯂꯤ Born on 24 August 2002 ꯄꯣꯛꯄꯅꯤ ꯑꯗꯨꯒ ꯂꯩꯈꯤꯗꯕꯁꯤꯅ 4 December 2023 ꯂꯩꯈꯤꯗꯕꯅꯤꯀꯣ ꯃꯌꯥꯝ ꯑꯊꯧꯕꯒꯤ ꯁꯪꯒꯥꯏꯗ ꯆꯪꯃꯤꯟꯅꯁꯤ ꯂꯣꯏꯅꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯛꯆꯕ ꯃꯇꯝꯗ ꯑꯊꯧꯕꯁꯤꯡꯒꯤ ꯒꯦꯠ ꯆꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗꯁꯨ ꯁꯦꯌꯔ ꯇꯧꯖꯕ ꯑꯊꯧꯕꯒꯤ ꯒꯦꯠꯇ ꯍꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯕꯣꯛ ꯂꯩ ꯑꯃ ꯁꯣꯝ ꯅꯥꯀꯟꯁꯤꯗ ꯍꯧꯔꯤꯀꯣ ꯑꯗꯨꯒ ꯂꯩꯁꯨ ꯊꯥꯔꯒ ꯂꯝꯕꯤ ꯄꯔꯦꯡꯁꯦ ꯑꯗꯨꯝ ꯃꯃꯥꯡꯉꯩꯗꯩ ꯍꯧꯅ ꯂꯩꯁꯦ ꯑꯗꯨꯝ ꯊꯥꯔꯒ ꯂꯩꯕꯖꯥꯠꯅꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯒꯤ ꯑꯋꯥꯡ ꯊꯪꯕ ꯁꯥꯏꯠꯁꯨ ꯑꯃꯗꯤ ꯃꯈꯥ ꯊꯪꯕ ꯁꯥꯏꯠꯁꯨ ꯂꯩꯁꯨ ꯊꯥꯔꯒ ꯃꯌꯥꯝꯕꯨ ꯑꯩꯈꯣꯏꯒꯤ ꯂꯥꯛꯄꯤꯌꯨ ꯆꯪꯕꯤꯔꯛꯎ ꯍꯥꯏꯕꯒꯤ ꯋꯦꯜꯀꯝ ꯇꯧꯕꯒꯤ ꯃꯃꯤ ꯑꯃ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯍꯦꯛ ꯆꯪꯉꯛꯄ ꯃꯇꯝꯗ ꯊꯧꯕꯁꯤꯡꯒꯤ ꯑꯗꯨꯝ ꯂꯝꯁꯤꯡ ꯆꯠꯆꯔꯨꯕ ꯃꯇꯝꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯑꯃꯗꯤ ꯀꯃꯤꯇꯤ ꯃꯦꯝꯕꯔꯁꯤꯡꯅ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯑꯊꯧꯕꯒꯤ ꯌꯨꯝꯁꯦ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯕ ꯃꯇꯝꯗ ꯂꯩꯈꯣꯝ ꯂꯩꯉꯥꯡ ꯊꯣꯛꯄꯁꯦ ꯑꯗꯨꯝ ꯌꯥꯝ ꯀꯃꯟ ꯑꯣꯏ ꯑꯩꯈꯣꯏꯅ ꯍꯟꯗꯛ ꯆꯠꯆꯔꯨꯕ ꯃꯐꯝꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯆꯪꯉꯨꯕ ꯂꯝꯕꯤꯁꯤꯡ ꯑꯌꯥꯝꯕꯅ ꯁꯦꯝꯕꯤꯔꯝꯃꯤ ꯁꯦꯝꯗꯕ ꯍꯣꯏ ꯈꯔ ꯌꯥꯎꯔꯝ ꯇꯥꯔꯁꯨ ꯑꯌꯥꯝꯕꯅ ꯁꯨꯃꯥꯏꯅ ꯅꯨꯡ ꯊꯥꯔꯒ ꯃꯌꯥꯝꯅ ꯆꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯑꯊꯧꯕꯁꯤꯡꯒꯤ ꯌꯨꯝ ꯊꯤꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯆꯪꯕ ꯃꯇꯝꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯕ ꯍꯦꯟꯅ ꯈꯨꯗꯣꯡ ꯆꯥꯅꯕ ꯍꯥꯏꯗꯅ ꯑꯁꯨꯝꯅ ꯅꯨꯡ ꯊꯥꯗꯨꯅ ꯊꯝꯕꯤꯕ ꯊꯦꯡꯅꯖꯩ ꯑꯩꯈꯣꯏꯅꯁꯨ ꯂꯥꯛꯆꯕ ꯃꯇꯝꯗꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯁꯥꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕ ꯍꯥꯏꯇꯥꯔꯦ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯈ꯭ꯔꯕ ꯑꯊꯧꯕ ꯑꯃꯒꯤꯗꯃꯛ ꯂꯩꯀꯥꯏ ꯃꯌꯥꯝ ꯆꯪꯗꯅ ꯃꯌꯥꯝ ꯄꯨꯟꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒ ꯃꯤꯅꯨꯡꯁꯤꯒꯤ ꯃꯤꯠꯌꯦꯡ ꯌꯦꯡꯕꯤꯕꯁꯦ ꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯊꯧꯕꯁꯤꯒꯤ ꯁꯪꯒꯥꯏꯅꯤ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯔꯤꯕꯁꯤꯅ ꯃꯍꯥꯛꯅ ꯂꯩꯔꯝꯕ ꯀꯥꯗꯨꯁꯨ ꯁꯤꯒꯤ ꯃꯊꯛꯇ ꯑꯍꯥꯡꯕ ꯑꯃ ꯎꯔꯤꯕꯁꯦ ꯑꯁꯤꯁꯤꯅ ꯃꯥꯅ ꯂꯩꯔꯝꯕ ꯀꯥ ꯑꯣꯏꯒꯗꯣꯏꯅꯤ ꯁꯤꯒꯤ ꯖꯤꯡꯒꯅ ꯈꯥꯔꯤꯕ ꯃꯐꯝꯁꯦ ꯃꯥꯅ ꯂꯩꯔꯝꯕ ꯀꯥ ꯑꯣꯏꯒꯗꯣꯏꯅꯤ ꯑꯊꯧꯕꯒꯤꯁꯨ ꯉꯁꯥꯏꯒꯤ ꯃꯄꯥꯟꯗ ꯊꯦꯠꯂꯝꯕ ꯐ꯭ꯂꯦꯛꯁ ꯑꯗꯨꯒꯨꯝꯅ ꯃꯅꯨꯡꯗꯁꯨ ꯔꯦꯁ ꯏꯟ ꯄꯤꯁ ꯍꯥꯏꯔꯒ KSH ꯀ꯭ꯔꯤꯁꯅꯀꯥꯟꯇ ꯀꯛꯆꯤꯡ ꯇꯨꯔꯦꯜ ꯋꯥꯡꯃ ꯍꯥꯏꯗꯨꯅ ꯏꯔꯒ ꯊꯝꯃꯤ ꯁꯣꯝ ꯅꯥꯀꯟꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯒꯤ ꯑꯋꯥꯡ ꯊꯪꯕ ꯁꯥꯏꯠꯇꯁꯨ ꯑꯋꯥꯡ ꯑꯣꯟꯒꯗꯣꯏꯅꯤꯀோ ꯌꯨꯝꯁꯦ ꯑꯋꯥꯡꯅꯤ ꯑꯣꯜꯂꯤꯁꯦ ꯑꯗꯨꯒ ꯇꯨꯜꯁꯤꯕꯣꯡ ꯂꯩꯔꯤ ꯕꯤꯅꯥꯗꯦꯕꯤ ꯇꯨꯜꯁꯤ ꯂꯩꯔꯤꯀꯣ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯒꯤ ꯃꯃꯥꯡ ꯊꯪꯕ ꯁꯥꯏꯠꯇꯅ ꯑꯊꯧꯕꯒꯤ ꯌꯨꯝꯁꯤꯒꯤ ꯍꯦꯛ ꯃꯃꯥꯡ ꯊꯪꯕꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯟꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯅꯪꯅꯕ ꯍꯥꯏꯇꯥꯔꯦ ꯂꯥꯟꯅ ꯊꯧꯔꯝ ꯁꯣꯔꯥꯠ ꯅꯪꯅꯕꯒꯤꯗꯃꯛꯇ ꯅꯪꯅꯅꯕ ꯁꯦꯝꯕꯤꯕ ꯃꯥꯜꯂꯤ ꯑꯊꯧꯕꯒꯤ ꯃꯈꯥꯒꯤ ꯃꯍꯥꯛꯀꯤ ꯅꯤꯡꯁꯤꯡ ꯈꯨꯕꯝ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯀꯣ ꯅꯤꯡꯁꯤꯡ ꯈꯨꯕꯝꯁꯤꯒꯤ ꯃꯈꯣꯡꯒꯤ ꯑꯣꯏꯕ ꯇꯣꯇꯦꯜ ꯕꯦꯁꯁꯤꯃꯗꯤ ꯑꯣꯜꯃꯣꯁ ꯂꯣꯏꯔꯦ ꯍꯥꯏꯕ ꯌꯥꯔꯦ ꯑꯗꯨꯒ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯁꯤꯗ ꯃꯥꯒꯤ ꯃꯤꯇꯝ ꯑꯃ ꯂꯥꯛꯄꯒꯤ ꯃꯃꯤ ꯎꯕ ꯐꯪꯉꯤ ꯍꯥꯏꯗꯤ ꯁ꯭ꯇ꯭ꯔꯛꯆꯔꯁꯤꯒꯤ ꯃꯊꯛꯇ ꯃꯥꯒꯤ ꯃꯤꯇꯝ ꯑꯃ ꯂꯥꯛꯄꯒꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯂꯥꯛꯀꯗ꯭ꯔꯥ ꯂꯥꯛꯑꯣꯏꯗ꯭ꯔꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯁꯨꯝ ꯆꯥꯎꯔꯛꯄ ꯑꯃ ꯌꯦꯡꯃꯤꯟꯅꯁꯤ ꯆꯦꯛꯅ ꯀꯣꯏꯁꯤꯜꯂꯒ ꯑꯊꯧꯕꯁꯤꯒꯤ ꯃꯥꯒꯤ ꯈꯨꯕꯝ ꯑꯃ ꯁꯦꯝꯅꯅꯕꯒꯤꯗꯃꯛ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯧ ꯇꯧꯗꯨꯅ ꯑꯩꯈꯣꯏ ꯁꯦꯝꯕꯤꯕꯒꯤ ꯃꯃꯤ ꯑꯃ ꯑꯩꯈꯣꯏ ꯎꯕ ꯐꯪꯉꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯥꯎꯕꯗ ꯆꯠꯆꯔꯨꯕ ꯉꯔꯥꯡꯗꯒꯤ ꯆꯠꯆꯔꯨꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯡꯗ ꯁꯨꯃꯥꯏꯅ ꯌꯨꯝꯗ ꯁꯨꯃꯥꯏꯅ ꯁꯦꯝꯕ ꯁꯥꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯂꯩ ꯇꯥꯔꯒꯁꯨ ꯃꯐꯝ ꯑꯁꯤꯗ ꯁꯨꯃꯥꯏꯅ ꯁꯦꯝꯕꯤꯔꯝꯃꯤꯕꯁꯤꯅ ꯑꯍꯥꯟꯕꯅꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯑꯊꯧꯕꯒꯤ ꯑꯩꯈꯣꯏ ꯑꯄꯣꯛꯄ ꯄꯣꯛꯄꯤ ꯎꯅꯖꯔꯛꯀꯦ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯎꯅꯖꯔꯛꯀꯦ ꯃꯌꯥꯝꯅ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯣ ꯑꯗꯣ ꯑꯊꯧꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯒꯤ ꯑꯋꯥꯕꯗꯁꯨ ꯁꯔꯨꯛ ꯌꯥꯃꯤꯟꯅꯕ ꯑꯣꯏꯅ ꯁꯤꯌꯔꯁꯨ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯕꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯟꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯔꯦꯁ ꯏꯟ ꯄꯤꯁ ꯍꯥꯏꯅ ꯆꯠꯂꯣꯀꯣ ꯑꯊꯧꯕ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯊꯦꯠꯂꯒ ꯊꯝꯕꯤꯔꯤꯀꯣ ꯁꯋꯥꯏꯖꯝ ꯀ꯭ꯔꯤꯁꯅꯀꯥꯟꯇ ꯃꯩꯇꯩ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯏꯗꯨꯅ ꯂꯩꯔꯦ ꯀꯛꯆꯤꯡ ꯇꯨꯔꯦꯜ ꯋꯥꯡꯃ ꯅꯤꯡꯊꯧ ꯄꯔꯦꯡ ꯍꯥꯏꯗꯨꯅ ꯏꯗꯨꯅꯁꯨ ꯊꯝꯂꯦ ꯑꯊꯧꯕꯒꯤ ꯁꯣꯝ ꯅꯥꯀꯟꯒꯤꯁꯤꯅ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯐꯣꯔꯝ ꯑꯣꯏꯒꯗ ꯌꯨꯅꯤꯐꯣꯔꯝꯁꯦ ꯀꯛꯆꯤꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯒꯤ ꯅꯠꯇ꯭ꯔꯣ ꯀꯛꯆꯤꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯉꯁꯥꯏ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯂꯩꯇꯕꯗꯣ ꯃꯥꯁꯨ ꯁꯦꯝ ꯌꯨꯅꯤꯐꯣꯔꯝ ꯑꯣꯏꯒꯗꯣꯏꯅꯤ ꯃꯣꯏꯁꯨ ꯁꯦꯝ ꯁ꯭ꯀꯨꯜꯗ ꯑꯣꯏꯒꯗꯧ ꯃꯥꯜꯂꯦ ꯃꯥ ꯌꯨꯅꯤꯐꯣꯔꯝꯁꯤꯗ ꯂꯩꯔꯦ ꯁ꯭ꯀꯨꯜꯒꯤ ꯌꯨꯅꯤꯐꯣꯔꯝꯗ ꯁꯨꯃꯥꯏꯅ ꯂꯩ ꯂꯣꯏꯅꯅ ꯁꯣꯝ ꯅꯥꯀꯟ ꯊꯪꯕ ꯁꯥꯏꯠꯇꯁꯨ ꯃꯥꯒꯤ ꯀꯦꯖꯨꯋꯦꯜ ꯗ꯭ꯔꯦꯁꯇ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝ ꯉꯁꯥꯏ ꯃꯄꯥꯟꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯕꯤꯕ ꯐꯣꯇꯣꯗꯣ ꯑꯗꯨꯃꯛꯅꯦ ꯑꯩꯈꯣꯏ ꯁꯤꯗ ꯎꯕ ꯐꯪꯉꯤꯕꯁꯦ
Sawajam Krishnakanta Maitai aduga loinana mayam somna kanda uba phangbiribasina thobagidama ngasigi numit asigi haitare thobagi nomagi luklen koigi chadum ahum chak chadum ahum thambire loinana mahaki thawai merelna koigi penjanabagidama haitare ising khuya amasu koigi thamduna koigi athobagidama seba phangbiri munungi miyoi singna loinana koi imung manung changmina si athobagi kado somna kan leire koi di ka makti changjara roi manung se mana leijaramba kaduni aduga athobagi koi siri kakhatsage siri kakhat phamsi yam siri thak amani changlaba matungda athobagi apokpa amadi apokpi phamduna leire athobagi photo na awang thangba mai kaida olaba matungda koi awang thangba mai kaida olaba matungda koi yata duna leibagi mami mayam photo gi mami sida uba phangi ko mayam changmina se koi su changjage loinana imung manung gi apokpa made apokpi ko jatuna wari watai sabagi thawra mayam mapung phan tamina se ai itai mada microphone se amtang hapchage ko obagi mayam sida photo leire photo si adum mayam uba phangbirangani mapandagi sudum uraba photo do oigadoini ko aduga mahaki damak lei pareng ama ani ahum mari manga taruk taret leichal lei angang ba ngakta haitare ko taret leire aduga lei atop khara su thamme loina sem thamme adaidi komna thamme aduga changang adaidi koi tanga ya laga koi khara leire langi ado pokpiga unajaduna wari sajage itaima athoba pokpi itaima ming sep tang haibiyo itaima hanbada Bisia. ming do khatang haunum tang Bisia ko. bija haiba itaima ichanu pasi kaya subano khoina di ahum suina tai ko mahakna anira o ado mahakna kya subano Ani suba ahum suba yai ma. mayek sengna haibiyo yai mo ga doini aduga angang ahum suba ga doine ba ahum nupa nga to eba ko ema icha si koi Kakching Higher Secondary School da tambagi ma uniform sudum uba phangjare ko ado class kaya bukadi tam haure ma se Atak be phasya ka te. karaida ka ba Secondary da. secondary dun ka ba chanu pa se tema pi ingai dagi mana som pamjaramba kai lei tema Sanaba pa me boxing sanaba. MMA sanaba se MMA sanaba boxing sanaba MMA sanaba haidi kau thatpi thindatpi tawba sam pamjai tema icha siga sum loina jarakpa tina jarak matamda itema icha athauba sidi mayamgi mandamak tamhu sillaga chatkhre mana sum pamjaramba aduga itema nagati ngamgidaba kari lei sum ningamdaba phau hoba isada ai chaduna sumai hairamani ai si ngamgidre kana khanjaba kari gadi lei Ngam lei gare. wari do dam li thokpero Hai jo hai te ai diga. haibiyo itai magi thamoi da phau do dum haibiyo Maning thongba ngamgi dare. Akhona laitabani na. tema ichanupa se leitre na ta matam dadi tema aduki mati warangani ko isada phaugi bado mayam tang tambiyu ne aduki mati waba phaugi do mayam da su haidi athoba amgi mama oibase si phau wai haibado tang khanghan minasi Wa manga cha mana ye thajadi ko chen le ko si somda chummi bra chumda bra pau se kya me ta da kai Koi hang e chapminagiba mi makhaido chumbra moinasu pakhatni haibagi chumde kasu taude dum haiba
ꯐꯪꯉꯛꯇ꯭ꯔꯦ ꯅꯣꯡꯉꯥꯜꯂꯀꯥꯟꯗꯗꯤ ꯈꯪꯉꯦ ꯑꯁꯦꯡꯕꯗꯣ ꯏꯆꯥꯒꯤ ꯃꯁꯛꯇꯣ ꯏꯇꯩꯃ ꯑꯔꯣꯏꯕ ꯑꯣꯏꯅ ꯎꯕꯒꯗꯤ ꯐꯪꯍꯧꯕ꯭ꯔꯥ ꯐꯪꯍꯧꯋꯦ ꯏꯇꯩꯃꯅ ꯏꯆꯥꯗꯨꯗ ꯃꯌꯥꯝꯒꯤꯗꯃꯛꯇ ꯃꯍꯨꯠ ꯁꯤꯜꯂ ꯆꯠꯈ꯭ꯔꯕꯅꯤ ꯏꯇꯩꯃꯒꯤ ꯏꯆꯥ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯁꯦꯡꯅ ꯍꯥꯏꯕꯗ ꯑꯃꯔꯣꯝꯗ ꯃꯌꯥꯝꯒꯤ ꯏꯆꯥ ꯑꯣꯏꯈ꯭ꯔꯕꯅꯦ ꯃꯅꯤꯄꯨꯔꯒꯤ ꯏꯆꯥ ꯑꯣꯏꯈ꯭ꯔꯕꯅꯤ ꯀꯪꯂꯩꯄꯥꯛꯀꯤ ꯏꯆꯥ ꯑꯣꯏꯈ꯭ꯔꯕꯅꯤ ꯏꯆꯥꯗꯨꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯥꯟꯕꯤꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯏꯇꯩꯃꯅꯁꯨ ꯕꯣꯔ ꯄꯤꯕꯤꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯀꯔꯤ ꯀꯔꯤ ꯕꯣꯔꯒꯗꯤ ꯄꯤꯕꯤꯈꯤ ꯏꯆꯥꯗꯨꯗ ꯏꯇꯩꯃ ꯂꯩꯔꯝꯂꯦꯟꯗ ꯅꯨꯡꯉꯥꯏꯅ ꯂꯩꯌꯣꯏ ꯄꯤꯒꯦ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯃꯨꯛ ꯍꯟꯅ ꯎꯕꯗꯤ ꯐꯪꯉꯔꯣꯏ 이마 레바키ꯗꯃꯛ ꯀꯠꯊꯣꯛꯈ꯭ꯔꯕꯅꯤꯅ 이마 레바키 ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯍꯥꯏꯗꯣꯛꯄꯗꯣ ꯍꯩꯇꯦꯕ ꯃꯥꯅ ꯆꯥꯛꯆꯔꯒꯅꯁꯨ ꯃꯃꯥꯗ ꯍꯥꯏꯇꯥꯔꯦ 이마 레바키ꯗꯃꯛꯇ ꯀꯠꯊꯣꯛꯈ꯭ꯔꯕꯅꯤꯅ ꯂꯥꯛꯑꯝꯃꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯌꯨꯝꯗ ꯂꯩꯔꯝꯃꯦ ꯃꯥ ꯆꯠꯂꯝꯗꯥꯏꯗꯁꯨ ꯂꯨꯄꯥ 10 ꯈꯛ ꯅꯤꯈꯤꯕꯅꯦ ꯑꯩꯉꯣꯟꯗ ꯑꯗꯨ ꯆꯠꯀꯅꯤꯗꯤ ꯇꯥꯛꯑꯝꯗꯤ ꯃꯅꯥꯎ ꯅꯨꯄꯥ ꯑꯇꯣꯝꯕꯁꯤꯁꯨ ꯄꯝꯃꯝꯕꯅꯦ ꯉꯥꯡꯊꯣꯛꯀꯗꯤ ꯍꯩꯇꯦ ꯄꯦꯟꯗꯕꯗꯤ ꯃꯌꯥꯝ ꯂꯩ 이때마su ꯌꯥꯝ ꯋꯥꯔꯅꯤ ꯑꯩ ꯏꯌꯥꯝꯕ ꯑꯣꯏꯅ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯖꯒꯦ ꯏꯇꯩꯃ ꯉꯥꯏꯍꯥꯛꯇꯪ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯕꯤꯌꯨ ꯏꯇꯩꯃ ꯁꯣꯔ ꯑꯝꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯄꯤꯌꯨꯀꯣ ꯁꯣꯔ ꯑꯝꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯄꯤꯌꯨ ꯑꯩꯈꯣꯏꯅ ꯁꯨꯝ ꯏꯟꯇꯔꯚꯤꯌꯨ ꯂꯧꯔꯤꯉꯩꯗ ꯋꯥꯟꯊꯕ ꯈꯣꯠꯊꯕꯁꯤ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯣ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏ ꯂꯥꯛꯄ ꯃꯇꯝꯗ ꯑꯋꯥꯕ ꯋꯥꯍꯪ ꯍꯪꯉꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯗꯁꯨ ꯃꯌꯥꯝꯒꯤ ꯁꯦꯕꯥꯁꯨ ꯇꯧꯖꯕ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝꯒꯤ ꯆꯩꯐꯝꯁꯨ ꯑꯣꯏꯒꯗꯣꯏꯅꯦ ꯏꯇꯩꯃ ꯉꯥꯏꯍꯥꯛꯇꯪ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯕꯤꯌꯨꯀꯣ ꯉꯥꯏꯍꯥꯛꯇꯪ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯕꯤꯌꯨ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯕꯤꯌꯨ ꯑꯩ ꯏꯌꯥꯝꯕꯗ ꯑꯣꯏꯅ ꯂꯥꯛꯆꯒꯦ ꯏꯌꯥꯝꯕ ꯏꯆꯥꯅꯨꯄꯥꯁꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯏꯆꯥꯅꯨꯄꯥ ꯑꯃ ꯐꯪꯕꯒꯥꯏꯁꯦ ꯌꯥꯝ ꯍꯔꯥꯎꯈꯤꯕ ꯃꯤꯀꯨꯞ ꯑꯣꯏꯔꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯥ ꯀ꯭ꯔꯤꯁꯅꯀꯥꯟꯇꯅ ꯄꯤꯛꯏꯉꯩ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯀ꯭ꯔꯤꯁꯅꯀꯥꯟꯇ ꯍꯦꯛ ꯄꯣꯛꯄ ꯃꯇꯝꯗ ꯏꯌꯥꯝꯕ ꯏꯁꯥꯗ ꯐꯥꯎꯈꯤꯕ ꯅꯨꯡꯉꯥꯏꯕꯗꯣ ꯍꯧꯖꯤꯛ ꯅꯤꯡꯁꯤꯡꯕꯤꯔꯤꯕ꯭ꯔꯥ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯑꯍꯥꯟꯕꯗ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯏꯆꯥꯁꯦ ꯃꯥꯁꯦ ꯁꯥꯟꯅꯕ ꯌꯥꯝ ꯄꯥꯝꯖꯩ ꯃꯥ ꯐꯨꯒꯥꯏꯅꯕ MMA ꯁꯥꯟꯅꯔꯝꯃꯤ ꯃꯥꯁꯦ ꯁꯦꯂꯦꯛꯁꯟ ꯇꯧꯋꯤ ꯑꯗꯨ ꯃꯥ ꯁꯥꯟꯅꯕ ꯄꯥꯝꯃꯤ ꯕꯕꯥ ꯑꯩ ꯁꯥꯟꯅꯔꯒ ꯑꯩ ꯐꯨꯒꯅꯕ ꯆꯠꯀꯅꯤ ꯍꯥꯏꯗ ꯑꯩꯁꯨ ꯌꯥꯝ ꯏꯟꯇꯔꯦꯁ ꯇꯧꯋꯤꯀꯣ ꯑꯗꯨ ꯃꯥꯒꯤꯗꯃꯛ ꯑꯁꯥꯁꯨ ꯌꯥꯝ ꯆꯥꯎꯅ ꯂꯩ ꯑꯗꯨ ꯁꯨꯃꯥꯏꯅ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯅ ꯏꯔꯥꯡꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯕꯁꯨ ꯑꯩꯁꯨ ꯄꯨꯔꯥ ꯍꯥꯏꯗꯤ ꯑꯉꯛꯄ ꯑꯃ ꯑꯣꯏ ꯃꯥꯁꯦ ꯁꯦꯂꯦꯛꯁꯟꯁꯨ ꯇꯧꯋꯤ ꯑꯗꯩ ꯀꯩꯅꯣꯒꯤꯁꯤꯗ ꯍꯥꯏ ꯁꯥꯟꯅꯕꯒꯤ ꯃꯥꯏꯀꯩꯁꯤꯗ ꯆꯨꯝꯅ ꯆꯠꯆꯈꯤꯕꯅꯦꯕ ꯆꯠꯄꯅꯦ ꯃꯥꯁꯤ ꯃꯁꯥ ꯃꯎꯁꯨ ꯐꯕ ꯑꯉꯥꯡꯅꯤ ꯃꯁꯥꯁꯨ ꯀꯩꯅꯣ ꯇꯧꯕ ꯋꯥꯡ ꯆꯥꯎꯔꯝꯗꯧꯁꯨ ꯃꯥꯜꯂꯤꯀꯣ ꯃꯥꯁꯦ ꯐꯤꯕꯝ ꯃꯨꯔꯇꯤꯁꯨ ꯌꯥꯝꯅ ꯌꯥꯝ ꯋꯥꯡ ꯆꯥꯏ ꯆꯥꯎꯕꯗꯤ ꯅꯠꯇꯦ ꯃꯁꯥ ꯍꯥꯏꯗꯤ ꯉꯁꯥꯏ ꯁꯥꯟꯅꯕ ꯌꯥꯝ ꯄꯥꯝꯖꯕ ꯑꯉꯥꯡꯅꯦꯕ MMA ꯁꯥꯟꯅꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯁꯥꯟꯅꯕꯁꯤꯗ ꯃꯥꯁꯦ ꯁꯦꯂꯦꯛꯁꯟ ꯇꯧꯋꯤ ꯃꯄꯥꯟ ꯂꯝꯗ ꯆꯠꯄꯗꯨꯗ ꯃꯥꯁꯤ ꯆꯠꯂ ꯃꯇꯨꯡꯁꯤꯗ ꯃꯥꯒꯤ ꯃꯕꯨꯛꯁꯤꯗ ꯀꯩꯅꯣ ꯅꯨꯡ ꯃꯆꯥ ꯑꯃ ꯂꯩ ꯍꯥꯏꯕꯒꯤ ꯃꯇꯧꯗ ꯃꯥꯁꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯒ ꯄꯟꯗꯔꯒꯥꯗꯒꯤ ꯏꯔꯥꯡꯁꯤ ꯊꯣꯛꯂꯛꯄꯒꯤ ꯇꯥꯏꯃꯤꯡꯒ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯇꯣꯞꯄꯗꯒꯤ ꯑꯩꯅ ꯊꯥꯒꯤꯗꯕꯅꯦꯕꯀꯣ ꯃꯥꯁꯦ ꯑꯗꯣ ꯑꯩ ꯑꯁꯥꯗꯤ ꯌꯥꯝ ꯆꯥꯎꯋꯤ ꯏꯆꯥꯒꯤꯗꯃꯛꯇꯗ ꯑꯩ ꯑꯁꯥ ꯌꯥꯝ ꯆꯥꯎꯅ ꯂꯩꯖꯔꯝꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯗꯤ ꯂꯩꯇꯕꯒꯤ ꯂꯝꯗ ꯆꯠꯂꯒ ꯑꯃꯁꯨ ꯀꯩꯅꯣ ꯇꯧꯔꯒ ꯃꯥꯒꯤ ꯄꯥꯎꯁꯤ ꯈꯨꯗꯛꯇ ꯐꯪꯕꯗꯒꯤ ꯑꯩꯁꯨ ꯎꯄꯥꯏ ꯍꯥꯏꯗꯤ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯑꯩꯁꯨ ꯀꯞꯄꯒ ꯀꯩꯅꯣ ꯇꯧꯔꯒ ꯑꯩꯁꯤ ꯈꯨꯗꯛꯇ ꯊꯣꯛꯂꯛꯏꯀꯣ ꯊꯣꯛꯂꯛꯄ ꯃꯥꯒꯤ ꯀꯩꯅꯣꯁꯨ ꯂꯩꯔꯣꯟ ꯆꯟꯕꯁꯨ ꯑꯩ ꯅꯪꯖꯍꯧꯗ꯭ꯔꯦ ꯅꯪꯗꯕꯗ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯁꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯤꯕ ꯍꯥꯏꯗꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯁꯨꯃꯥꯏꯅ ꯃꯁꯥ ꯃꯌꯥꯝꯁꯦ ꯁꯨꯃꯥꯏꯅ ꯍꯜꯍꯟꯈꯤꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯌꯥꯝꯁꯤꯜꯂꯛꯑꯒ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯁꯤ ꯂꯣꯏꯁꯤꯟꯕꯤꯔꯒ ꯍꯥꯏꯗꯤ ꯃꯈꯥ ꯇꯥꯕꯗ ꯑꯩꯈꯣꯏ ꯂꯣꯏꯁꯤꯜꯂꯒ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯥꯏꯗꯤ ꯍꯥꯟꯅꯒꯤ ꯃꯅꯤꯄꯨꯔꯗ ꯑꯣꯏꯅꯕ ꯁꯥꯟꯇꯤ ꯑꯣꯏꯅꯕꯗꯨ ꯑꯗꯨ ꯊꯝꯕꯤꯕꯗꯨ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯃꯣꯠꯇꯒꯤ ꯃꯄꯥꯒꯤ ꯑꯣꯏꯕꯒꯤ ꯃꯣꯠꯇꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯁꯨ ꯃꯄꯥꯟꯗ ꯌꯨꯝꯁꯤ ꯄꯨꯕ ꯉꯝꯅꯕ ꯍꯥꯏꯗꯅ ꯁꯦꯟ ꯇꯥꯟꯕ ꯆꯠꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯨ ꯑꯩꯈꯣꯏ ꯐꯪꯖꯔꯦ ꯑꯗꯣ ꯅꯍꯥꯟꯒꯤ ꯃꯉꯥꯅꯤ ꯂꯩꯍꯨꯟꯁꯦ ꯏꯌꯥꯝꯕ ꯌꯥꯎꯕ ꯅꯪꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯃꯉꯥꯅꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯃꯥꯒꯤ ꯑꯁꯤꯁꯤꯗꯤ ꯑꯩ ꯌꯥꯎꯕ ꯅꯪꯖꯩ ꯑꯗꯨꯒ ꯃꯥꯒꯤ ꯂꯩꯔꯣꯟ ꯆꯟꯕꯗꯤ ꯑꯩ ꯅꯪꯖꯍꯧꯗ꯭ꯔꯦ ꯂꯩꯔꯣꯟ ꯆꯟꯕ ꯅꯪꯍꯧꯗ꯭ꯔꯦ ꯑꯗꯨꯒ ꯑꯁꯇꯤꯁꯤꯗꯤ ꯑꯩ ꯑꯗꯨꯝ ꯏꯁꯥꯃꯛ ꯌꯥꯎꯖꯩ ꯑꯁꯇꯤꯁꯦ ꯑꯩꯅ ꯏꯌꯥꯝꯕ ꯂꯥꯛꯆꯅꯤꯡꯉꯤꯁꯦ ꯏꯆꯥꯗꯨꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯨꯒꯤ ꯑꯔꯣꯏꯕ ꯌꯥꯇꯥꯐꯝ ꯑꯣꯏꯔꯤꯕ ꯑꯟꯗ꯭ꯔꯣꯒꯤ ꯇꯣꯔꯣꯡꯊꯦꯜ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗꯅꯤꯀꯣ ꯃꯍꯥꯛꯅ ꯌꯥꯇꯥꯔꯤꯁꯦ ꯑꯗꯣ ꯃꯐꯝꯁꯤꯗ ꯆꯠꯄ ꯃꯇꯝꯗ ꯏꯁꯥꯗ
ꯐꯥꯎꯕ ꯈꯔꯗꯤ ꯂꯩꯔꯝꯒꯅꯤ ꯑꯄꯣꯛꯄ ꯑꯃ ꯑꯣꯏꯅ ꯐꯥꯎꯋꯦ ꯑꯗꯨ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯃꯥꯅ ꯇꯧꯔꯤ ꯊꯧꯗꯣꯛꯁꯦ ꯑꯩ ꯄꯨꯡꯉꯛ ꯉꯛꯏ ꯑꯩꯗꯤ ꯀꯣ ꯉꯛꯄꯅꯤꯅ ꯑꯩꯗꯤ ꯑꯥꯗꯩꯁꯨ ꯑꯗꯨꯝ ꯀꯞꯄꯒ ꯑꯗꯨꯝ ꯑꯩ ꯑꯍꯤꯡ ꯂꯦꯜꯂꯒ ꯂꯥꯛꯆꯔꯦ ꯑꯗꯨꯏ ꯃꯇꯝꯗ ꯆꯥꯛ ꯆꯥꯗꯕꯁꯨ ꯀꯣꯡꯒꯥꯏꯅꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯥꯏ ꯃꯁꯥꯁꯦ ꯎꯕ ꯐꯪꯍꯧꯗ꯭ꯔꯕꯅꯦ ꯐꯪꯍꯧꯗ꯭ꯔꯦ ꯁꯨꯡꯐꯪ ꯐꯪꯖꯍꯧꯗ꯭ꯔꯦ ꯑꯩꯗꯤ ꯑꯗꯨꯅ ꯑꯩꯗꯤ ꯑꯩ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯏꯁꯥꯁꯤ ꯀꯠꯊꯣꯛꯈ꯭ꯔꯕꯅꯤ ꯀꯠꯊꯣꯛꯑꯒꯁꯨ ꯉꯁꯥꯏ ꯑꯩ ꯄꯦꯟꯖꯗꯕ ꯃꯌꯥꯝꯗꯣ ꯑꯩ ꯏꯆꯥꯗꯨ ꯎꯖꯍꯧꯕ ꯐꯪꯖꯍꯧꯗꯕꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩꯗꯤ ꯑꯗꯣ ꯁꯤꯃꯗꯤ ꯏꯌꯥꯝꯕ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕ ꯑꯃ ꯂꯩ ꯏꯌꯥꯝꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯈ꯭ꯔꯕꯅꯤꯀꯣ ꯏꯆꯥꯁꯦ ꯏꯌꯥꯝꯕꯅ ꯏꯆꯥ ꯑꯍꯨꯝ ꯄꯣꯛꯆꯕꯁꯤꯗꯩ ꯏꯆꯥ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯆꯠꯈ꯭ꯔꯦ ꯃꯌꯥꯝꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯏꯁꯥꯗꯁꯨ ꯆꯥꯎꯊꯣꯛꯆꯕ ꯁꯣꯏꯗꯅ ꯐꯥꯎꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯑꯋꯥꯕ ꯈꯔ ꯂꯩꯔꯒꯁꯨ ꯃꯌꯥꯝꯒꯤꯗꯃꯛ ꯈꯜꯂꯒ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯈꯜꯂꯒꯗꯤ ꯆꯥꯎꯊꯣꯛꯆꯕ ꯁꯣꯏꯗꯅ ꯐꯥꯎꯕꯤꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯍꯣꯏ ꯑꯗꯨ ꯑꯩ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯃꯥꯅ ꯃꯊ꯭ꯋꯥꯏ ꯀꯠꯈꯤꯕꯗꯣ ꯑꯩ ꯆꯥꯎꯊꯣꯛꯆꯩ ꯑꯁꯤꯃꯗꯤ ꯑꯩ ꯁꯦꯡꯅ ꯍꯥꯏꯔꯒꯀꯣ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛ ꯂꯩꯔꯤ ꯑꯗꯨ ꯂꯩꯕꯁꯦ ꯑꯩꯈꯣꯏꯁꯨ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯗꯔꯀꯥꯔ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯀꯠꯊꯣꯛꯀꯅꯤ ꯀꯣ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯀꯣ ꯑꯩꯈꯣꯏ ꯅꯤꯡꯍꯟꯅꯕ ꯑꯃꯐꯥꯎ ꯂꯩꯇꯦ ꯑꯗꯨꯒ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯦꯁꯣꯁꯤ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯗꯒꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯁꯤꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯂꯩꯔꯤꯕ ꯃꯌꯥꯝꯁꯨ ꯍꯥꯏꯗꯤ ꯅꯤꯡꯍꯟꯅꯕꯗꯨ ꯇꯧꯕꯤꯒꯅꯨ ꯄꯨꯟꯅ ꯊꯦꯡꯅꯕꯤꯒꯁꯤ ꯁꯤꯃꯗꯤ ꯍꯥꯏꯗꯣꯏꯅꯦꯕ ꯑꯩꯈꯣꯏ ꯑꯩ ꯃꯄꯥꯒꯤ ꯇꯔꯞꯇꯒꯤ ꯑꯩ ꯃꯥꯡꯖꯤꯟ ꯊꯥꯔꯒ ꯍꯥꯏꯖꯒꯦ ꯑꯁꯤꯃꯗꯤ ꯏꯌꯥꯝꯕꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯪꯖꯅꯤꯡꯕ ꯋꯥꯐꯝꯅ ꯏꯌꯥꯝꯕꯒꯤ ꯏꯆꯥꯒꯤ ꯁꯣꯔꯥꯠ ꯍꯥꯏꯇꯥꯔꯦꯀꯣ ꯂꯥꯟꯅ ꯊꯧꯔꯝꯁꯤ ꯇꯥꯡ 16ꯇ ꯑꯗꯨꯝ ꯄꯥꯡꯊꯣꯛꯀꯗꯣꯏꯅꯤꯀꯣ ꯑꯗꯣ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯃꯉꯥꯅꯤ ꯂꯩꯍꯨꯜ ꯌꯥꯎꯕꯤꯔꯝꯕ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯌꯥꯎꯕꯤꯔꯝꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯂꯩꯀꯥꯏꯒꯤꯕꯨ ꯑꯣꯏꯔꯁꯨ ꯀꯦꯟꯗ꯭ꯔꯒꯤꯕꯨ ꯑꯣꯏꯔꯒꯁꯨ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯇꯥꯡ 16ꯁꯦ ꯂꯣꯏꯅꯗꯤ ꯐꯪꯖꯅꯔꯤꯕꯅꯤ ꯑꯌꯥꯝꯕꯅ ꯑꯗꯣ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯀꯔꯝꯕ ꯋꯥꯍꯩ ꯍꯥꯏꯔꯒ ꯑꯃꯨꯛꯇꯪ ꯑꯣꯏꯔꯁꯨ ꯂꯥꯛꯄꯤꯌꯨ ꯂꯩ ꯃꯅꯥ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯀꯠꯄꯤꯌꯨ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯌꯥꯎꯕꯤꯌꯨ ꯑꯗꯨꯁꯨ ꯑꯩ ꯍꯥꯏꯖꯒꯦ ꯍꯥꯏꯕꯗꯤ ꯑꯩ ꯏꯆꯥꯁꯤꯒꯤ ꯃꯣꯏꯅ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯅ ꯐꯣꯇꯣ ꯇꯣꯉꯥꯟꯅ ꯊꯝꯖꯒꯅꯤꯀꯣ ꯁꯣꯔꯥꯠꯁꯨ ꯃꯊꯧ ꯃꯉꯝ ꯐꯖꯅ ꯄꯥꯡꯊꯣꯛꯆꯒꯅꯤ ꯀꯣ ꯑꯁꯤꯗ ꯍꯥꯏꯕꯗꯤ ꯂꯩ ꯃꯀꯥ ꯑꯃꯗꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯑꯗꯨ ꯈꯛꯇꯪ ꯀꯞꯄꯤꯔꯣ ꯂꯥꯎ ꯁꯤꯃ ꯍꯥꯏꯕꯗꯤ ꯑꯩ ꯃꯄꯥꯒꯤ ꯀꯩꯅꯣꯗꯒꯤ ꯃꯦꯗꯤꯌꯥꯒꯤ ꯊꯣꯡꯗꯒꯤ ꯑꯩ ꯍꯥꯏꯖꯕ ꯄꯥꯝꯖꯩ ꯑꯗꯨꯒ ꯃꯣꯏꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯦ ꯑꯗꯨꯗꯤ ꯃꯣꯏꯒꯤ ꯀꯩꯅꯣꯅꯤ ꯅꯨꯡꯁꯤꯕꯒꯤ ꯋꯥꯗꯤ ꯏꯌꯥꯝꯕ ꯑꯩꯁꯨ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯒ ꯂꯣꯏꯅꯖꯗꯨꯅ ꯂꯩꯕꯅꯦ ꯅꯨꯡꯁꯤꯕꯒꯤ ꯋꯥꯗꯤ ꯂꯣꯏ ꯅꯨꯡꯁꯤꯕꯤꯒꯅꯤꯀꯣ ꯑꯊꯧꯕꯅꯤ ꯀꯩꯗꯧꯕꯩ ꯅꯨꯡꯁꯤꯔꯣꯏ ꯑꯊꯧꯕ ꯀꯅꯥꯝꯇ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯣꯏꯀꯣ ꯏꯌꯥꯝꯕ ꯑꯗꯨꯒ ꯍꯣꯏ ꯂꯥꯛꯄ ꯅꯨꯃꯤꯠꯇꯨꯗ ꯃꯤ ꯃꯌꯥꯝ ꯂꯥꯛꯄ ꯂꯥꯛꯇꯕ ꯍꯥꯏꯕꯗꯨꯗꯤ ꯇꯣꯉꯥꯟꯕ ꯑꯃꯅꯤ ꯀꯔꯤꯒꯤꯅꯣꯗ ꯂꯝꯁꯦ ꯇꯥꯝꯅ ꯂꯣꯏ ꯂꯩꯅꯩ ꯑꯩꯈꯣꯏꯁꯨ ꯉꯔꯥꯡ ꯃꯐꯝꯁꯦ 5 ꯆꯠꯅꯕ ꯍꯣꯠꯅꯖꯕꯅꯤ ꯃꯐꯝ 4 ꯈꯛꯇꯪ ꯂꯝꯁꯦ ꯂꯥꯞ ꯂꯩꯅꯕ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝ 4 ꯈꯛꯇꯪ ꯆꯠꯄ ꯐꯪꯖꯩ ꯉꯁꯤ ꯃꯐꯝ 5 ꯆꯠꯅꯕ ꯄ꯭ꯂꯥꯟ ꯇꯧꯕꯅꯤ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯑꯗꯣ ꯂꯝꯁꯦ ꯇꯥꯝ ꯂꯩꯅꯕ ꯃꯔꯝꯅ ꯑꯃꯨꯛꯇꯪꯗ ꯂꯣꯏꯅꯃꯛ ꯊꯤꯡ ꯊꯨꯡꯅ ꯆꯠꯄꯗꯤ ꯉꯝꯃꯣꯏ ꯍꯥꯏꯖ ꯇꯥꯔꯦ ꯑꯗꯨꯅ ꯂꯝꯗꯝ ꯑꯁꯣꯝꯒꯤ ꯃꯤꯌꯥꯝꯅꯗꯤ ꯁꯣꯏꯗꯅ ꯂꯥꯛꯄꯤꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯀꯛꯆꯤꯡ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯌꯥꯝꯅꯁꯨ ꯁꯣꯏꯗꯅ ꯂꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯅꯁꯨ ꯁꯣꯏꯗꯅ ꯅꯨꯡꯁꯤꯕꯤꯕꯅꯤ ꯁꯤꯁꯤꯃꯗꯤ ꯑꯩꯈꯣꯏꯅ ꯈꯪꯖꯩꯀꯣ ꯑꯗꯣ ꯏꯌꯥꯝꯕꯅ ꯃꯤ ꯌꯥꯝꯗꯦ ꯍꯥꯏꯕꯒꯤ ꯄꯣꯠꯇꯨꯃ ꯑꯗꯨꯗ ꯋꯥꯈꯜ ꯅꯧꯊꯕꯤꯒꯅꯨ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯑꯊꯧꯕꯁꯤꯡꯒꯤꯗꯃꯛ ꯏꯃꯨꯡ ꯃꯅꯨꯡꯒꯤꯗꯃꯛ ꯐꯩꯒꯥꯛ ꯐꯩꯅ ꯂꯦꯞꯂꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯒꯦ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏ ꯁꯤꯡꯃꯩ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯩꯈꯣꯏꯅ ꯑꯊꯧꯕꯁꯤꯡꯒꯤ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯑꯉꯝꯕ ꯇꯔꯦꯠ ꯁꯦꯟꯖꯥ ꯈꯔ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯗꯣꯅꯦꯠ ꯇꯧꯕꯤꯔꯛꯄ ꯈꯔ ꯇꯥꯁꯟꯖꯔꯒ ꯄꯨꯟꯁꯤꯟꯖꯔꯒ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯁꯦꯟꯊꯪ ꯈꯔ ꯌꯥꯝꯕ ꯌꯥꯝꯗꯕ ꯈꯛꯇꯪ ꯃꯇꯦꯡ ꯄꯥꯡꯖꯩ ꯑꯗꯨꯁꯨ ꯇꯥꯟꯖꯥ ꯑꯃꯇꯪ ꯂꯧꯃꯤꯟꯅꯁꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯁꯨ ꯂꯣꯏꯁꯤꯟꯃꯤꯟꯅꯅꯕ ꯑꯉꯥꯡꯒꯤ ꯀꯩꯅꯣꯗ ꯀꯔꯃꯗ ꯁꯤꯖꯤꯟꯅꯕꯤꯌꯨ ꯑꯋꯥꯠ ꯑꯄꯥ ꯂꯩꯕꯤꯌꯨ ôi nâu mà cha ôi nâu mà bố bố cái thôi bố con nó gì hành đi được tới hai giờ nó mà chỉ cái số mấy mà nó mới làm bố nó cái sẽ làm sao đấy nó mới sẽ hai số hai đâm đấy ngang số ngang âm đấy anh hành đi được đấy cái nào chắc cái mà cái đâu mà hai bữa chiều coi đâu bây giờ cái số mấy tôi mà em nó hai gì đấy 하비라고 마담지라 이슈지 어거이 아마가 항버지 방감자들의 아무나 수많이 떠다 마ям 잡아 야오기다 마 아주다 수많이 떠 소이 고리 하비 빠우지 방에 방버지 보고 거기 와칸지 아무도 다들의 마마주 마빠디 요르더리고 이거 아코치 떠본 강다다 나우쳤나래네 보고 거기 아주 한년 칼로라가 아마나 마하 떠본 강다라 가들이 마을 내려온 전함다 그노데 까리 모데 부터럭 마담지라지 부부 거정 야옹음들에 고 속이 마삭고 호다보다 싸야가 타모지 속이 마삭고 내려온 전함이라고 우들에 아주 소디 아토바니 아마놈다 하로디 이 소금만 야우주 야우데 아 이 소금만 토럭 봐 까야 토라디 아코네 바치 간게 더리바니
mayam praja gidamde isuna angamba oyopoche isudi udire khalodi thamoye je porpa chai adubo isudi athobo oikhere mayam ge katho karabani hairu bada amuchu thamoji pele adu lebamdi khangde ba bubu koje tumamdai towe ma ura chai tumamdai ura ma ge boto ura chai bubu koi wakan potha bo khangde akadi to doi madi amsanu se ba isudi mabu chupabani mathona su lebani isusi masidi amana su nokhi nokhi bubu khwa bubu ai bang cha bubu thinji ge ne nakhong cha li wa ni ne bubu ga thoi na nga ma ba am do sao da ba ni ko bubu oi mo bubu na kar mu khang go ro khalu ba praja gi di athobani katho kharabani akoi gi isu mayam praja da ma katho ba kari je khande ba akoi puna bak chu isu da ma ta mathula praja gi akoi la kan ya ba adu isu na sakhi ba masak o da ba pen ja ba amaram da ji praja gi ni isu he bhagan de khale lai ka su am pha ba ne ba mane ira prega pam da achoi ba mai amau yaw de ba magi ka oi dune ko bok sigi ka se thang ba ka se ana bunga bo khoi ji le ro kham de adu su man mang hem tha la ko mama na me ko dum sa pa ko bega tha do ni me tara ni mu to ga ni like to pa ne ba do pe kha dum pa so ka ne ba ben am phan tha ba do abo mayam su abo ki awaba imung manung ki awaba da saruk yaminare e ko abo na imung sigi ahal amoina leibak miyam da hai tare isubu nungsi biba mayam leiri ni ko mepung khodi bang na nungsi athoba haiba sidi mayam puna mang na isor ni raiwa khrabani hai da wang ba thak tai kai khumna bod libani athoba gi mingthol pi ribani ko abo mahaki aroiba thoram hai tare sorat dana thoram se yawi na ba haidana abo ki maikai gi imung manung gi ahal ama oina khatang leibak miyam da amadi kendra gi miyam laikai miyam da tang thambiyo mayam nungsi bida isugi thauram yawbirana ba lakadoi mache yamna haraude yam lakpiyo yamna mayamna isubo nungsi bida athobani madi hekat lekat tawasi mayam yawbiyo bubong na layama takalasu kariyama takalasu yahanjaningi doga mayam kurum biro doga loishan basi loishan jage manipur pumbagi miyam na su sing mitri se lai basi bu puning thoba piram boina thoba singi imung manungda laksaduna khara khajik imung manunggi awabda saruk yazaba amadi mayam na su athoba singi yumda satningi harak matamda khoigi maikai dagi su mating khara khajik pangba ngamnaba haidana sing mitri se na koina sasaduna mayam gi seba tawjariba thawal tawjariba sida adongi thamoida kari phawbi bano imung manunggi awabda saruk yabi boina adongi thamoida phawbi badu su comment section da pibiramu loinana imung manung sing sigi awabda mateng pangbining amadi khangbining-ba leitargasu singmei sida hangbira o haibasi mangi fama thamjari loinana program asibu share tawiduna amadi nungsiba wahaina comment ibiduna athobagi imung manunggi mioising awaba tariba imung manunggi mioising asigi ramak awabada su yaminasi amadi angamba matengsu paminasi haiba famasi thamjaba loina live asi matang si tension jari yengbiri punang pomuka neko na khurumjari